ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯩꯅꯥꯂꯤꯀꯥꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯝꯕꯨ CH꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯈꯔ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯔꯣꯏ ꯂꯩꯕꯥꯛ ꯍꯥꯏꯅ ꯀꯧꯕ ꯁꯨꯔꯨꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯂꯥꯏꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯅꯔꯛꯏ, ꯌꯥꯏ ꯃꯥꯡꯈ꯭ꯔꯦ, ꯌꯥꯏ ꯃꯥꯡꯈ꯭ꯔꯦ, ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯌꯥꯏ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯌꯥꯏ ꯃꯥꯡꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯅꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯅꯧꯅ ꯐꯝꯕꯥꯜ ꯇꯣꯡꯒꯗꯧꯔꯤꯕꯤ ꯃꯆꯥꯏꯕꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯔꯣꯏꯉꯥꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯃꯕꯨꯡ ꯃꯈꯥꯗ ꯃꯧꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯣꯏꯕꯅꯤꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯍꯥꯡꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨ ꯇꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯗꯨꯅ ꯁꯥꯁꯟ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯊꯔꯣꯏꯉꯥꯟꯕꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯌꯥꯏ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯕꯗꯨ ꯎꯕꯗ ꯇꯧꯐꯝ ꯈꯪꯗ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯁꯨ ꯃꯆꯥꯏꯕꯤ ꯑꯃ ꯎꯕꯗ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯆꯥꯏꯕꯦꯝꯃ"꯫ ꯊꯔꯣꯏꯉꯥꯟꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯦꯅꯥꯄꯇꯤ, ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯈꯤꯕ ꯌꯥꯏ ꯑꯗꯣ ꯃꯨꯟꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯁꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ"꯫ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯁꯨ ꯅꯣꯡꯂꯨꯄ ꯃꯇꯧ ꯎꯠꯇꯨꯅ, "ꯐꯒꯅꯤꯗꯣ ꯃꯆꯥꯏꯕꯦꯝꯃ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯂꯥꯟꯒꯤ ꯂꯥꯡꯕꯨꯡ ꯌꯩꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯅ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯂꯥꯟꯐꯝꯗ ꯆꯪꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯌꯥꯏ ꯃꯨꯟꯒꯦ ꯊꯧꯔꯥꯡꯂꯨꯕ ꯑꯔꯦꯝꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯄꯥꯡꯒꯜꯂꯕ ꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅꯤ, ꯑꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯒꯤ ꯂꯥꯟꯃꯤꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯌꯥꯏ ꯑꯗꯣ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯈꯤꯕꯗꯒꯤ ꯆꯠꯂꯤꯕ ꯊꯥ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯅꯣꯡ ꯆꯨꯔꯛꯈꯤꯗ꯭ꯔꯦ, ꯏꯀꯪ ꯊꯣꯛꯂꯦ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯣ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ, ꯑꯗꯨꯅ ꯍꯥ ꯍꯥ ꯀꯥꯝꯅꯔꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯁꯨ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝꯅ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯕꯤꯌꯨꯗꯣ ꯃꯆꯥꯏꯕꯦꯝꯃ, ꯁꯤꯗꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯤꯉꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯣꯏꯔꯕ ꯂꯥꯏꯒꯤ ꯃꯆꯥ ꯑꯃ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤꯗꯣ꯫ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤꯗꯣ, ꯃꯗꯨꯗꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ..." ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯊꯔꯣꯏꯉꯥꯟꯕꯤꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯂꯥꯏꯒꯤ ꯃꯆꯥ ꯍꯥꯏꯕ? ꯏꯄꯥ ꯑꯃꯥꯏꯕ, ꯃꯈꯥ ꯇꯥꯕꯤꯔꯛꯂꯣ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ?" ꯑꯃꯥꯏꯕ ꯑꯗꯣ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯃꯆꯥꯏꯕꯦꯝꯃ, ꯑꯗꯨꯕꯨ ꯇꯝꯕ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯂꯧꯈ꯭ꯔꯒꯅꯤꯗꯣ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯃꯥꯡꯈ꯭ꯔꯒꯅꯤꯗꯣ"꯫ ꯊꯔꯣꯏꯉꯥꯟꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ?" ꯅꯥꯀꯜ ꯑꯃꯗꯅ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯗꯨꯗ ꯌꯥꯏꯑꯣꯏꯕ ꯀꯧꯕ ꯇꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯇꯝꯄꯥꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯌꯥꯏꯑꯣꯏꯕꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯂꯦꯟꯅ ꯁꯅꯥꯍꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯑꯣꯏꯕꯒꯤ ꯃꯄꯥ ꯁꯅꯥꯍꯜ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯝꯄꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯤꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗꯨꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒ ꯋꯥꯕꯅꯁꯨ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯗꯣ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯑꯣꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯇꯝꯕ ꯅꯨꯄꯥ ꯑꯃꯅꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯨꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯇꯣꯟꯕ ꯁꯥꯒꯩ ꯂꯣꯏ ꯑꯣꯏꯔꯨꯕꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯀꯔꯦꯝꯅꯐꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯟꯕ ꯁꯥꯒꯩ ꯑꯣꯏꯔꯨꯕꯒ ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒ ꯑꯅꯤ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯣꯏ ꯅꯠꯇꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯪꯒꯣꯏꯅꯔꯝꯃꯤ꯫ ꯌꯥꯏꯑꯣꯏꯕ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯌꯥꯝꯅ ꯇꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯔꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯊꯕꯛ ꯂꯩꯇꯦ꯫ ꯂꯩꯔꯕꯁꯨ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯄꯨꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯂꯧꯒꯗꯕꯁꯨ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯅꯣꯛꯅꯗꯣꯏꯒ ꯀꯔꯦꯝꯅꯗꯣꯏꯒ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯉꯥꯡꯒꯗꯕꯒꯤ ꯆꯩꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯎꯁꯤꯠꯄꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯝꯗ꯭ꯔꯦ꯫ ꯌꯥꯏꯑꯣꯏꯕ ꯑꯍꯤꯡ ꯀꯌꯥꯁꯨ ꯇꯨꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯕꯗꯒꯤ ꯃꯨꯠꯊꯠꯁꯤꯒꯦ ꯈꯟꯕꯗ ꯑꯗꯨꯒ ꯋꯥꯖꯔꯛꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯁꯍꯔꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯑꯣꯏꯕ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯕꯨ ꯎꯔꯒ ꯋꯥꯈꯜ ꯃꯑꯣꯡ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯣꯟꯕꯤ ꯃꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯣꯝꯇ ꯊꯅꯝꯂꯒ ꯃꯍꯥꯛꯅ ꯁꯦꯜ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯂꯕꯗꯤ ꯃꯃꯥꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯒ ꯆꯥꯅꯅꯕꯁꯤꯡꯁꯨ ꯈꯨꯖꯣꯛ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯥ? ꯌꯥꯏꯑꯣꯏꯕ ꯑꯗꯨꯝꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯥꯕꯗ ꯋꯥꯔꯕ ꯍꯪꯒꯣꯏꯔꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯤꯟ ꯁꯤꯠꯇꯨꯅ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯈꯟꯕꯤꯔꯤꯕ ꯑꯁꯤꯒꯤ ꯈꯟꯖꯤꯜꯂꯨꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯁꯍꯔꯗ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯨꯔꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯛꯂꯦ꯫ ꯌꯥꯏꯑꯣꯏꯕ ꯂꯥꯏꯔꯕ ꯃꯨꯠꯊꯠꯅꯕ ꯄꯥꯝꯕꯩ ꯊꯤꯔꯛꯄꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯝꯂꯒ ꯌꯥꯏꯐ ꯊꯧꯖꯥꯟ ꯅꯤꯖꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯂꯥꯏꯔꯕ ꯑꯁꯤ ꯀꯣꯛꯅꯕꯒꯤ ꯅꯆꯥ ꯁꯍꯔꯗ ꯆꯠꯇꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒꯦ꯫ ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯃꯀꯣꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯆꯥ ꯁꯍꯔ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦꯀꯣ ꯏꯃꯥ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯑꯣꯏꯕ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯄꯥꯛꯀꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯑꯣꯏꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯣꯠꯌꯣꯝ ꯊꯩꯌꯣꯝ ꯇꯧꯔꯕ ꯃꯇꯨꯡ ꯂꯝꯕꯤ ꯆꯠꯄꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯂꯤ ꯁꯥꯔꯤ ꯇꯧꯔꯕ ꯃꯪꯒ꯭ꯔꯥ ꯈꯔꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯂꯦꯡꯕꯥꯟꯗ ꯄꯣꯠꯌꯣꯝꯗꯣ ꯍꯥꯏꯒꯠꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯑꯣꯏꯕ ꯃꯍꯥꯛꯅ ꯑꯍꯤꯡꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯃꯔꯝꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯇꯤꯟ ꯁꯤꯠꯅꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯊꯣꯔꯛꯄ ꯎꯕꯗ ꯗꯥꯎ ꯌꯥꯔꯣꯏ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯆꯩꯕ ꯉꯥꯡꯕ ꯐꯨꯕꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯈꯥꯡꯕ ꯌꯥꯕꯁꯨ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯤꯆꯩ ꯀꯤꯕꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯃꯥꯕꯨ ꯃꯇꯣꯝꯇ ꯊꯅꯝꯂꯒ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯔꯝꯃꯤ꯫ ꯌꯥꯏꯑꯣꯏꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯄꯥꯛꯇꯨ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯂꯥꯏꯔꯕꯤ ꯅꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦꯗꯣ꯫ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯈꯣꯛ ꯑꯅꯤ ꯁꯨꯅ ꯄꯤꯖꯕ ꯉꯝꯗꯦ ꯍꯥꯏꯅ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯇꯝꯄꯥꯛ ꯇꯛꯁꯤ ꯁꯣꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯌꯥꯏꯑꯣꯏꯕ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯍꯔ ꯌꯧꯅꯕ ꯆꯠꯄꯗ ꯎꯃꯪ ꯑꯃ ꯂꯥꯟꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯈ꯭ꯔꯕ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯈꯔꯁꯨ ꯃꯥꯌꯣꯛꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯑꯣꯏꯕꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯅ ꯁꯥꯕ ꯃꯩꯅꯝ ꯑꯗꯨ
ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯆꯨꯈꯠꯂꯝꯃꯤ꯫ ꯃꯩꯅꯝ ꯑꯗꯨ ꯆꯨꯈꯠꯂꯕ ꯃꯇꯨꯡ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯈꯔ ꯋꯥꯡꯂꯞ ꯊꯥꯡꯒꯠꯇꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯎꯃꯪ ꯑꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯅ ꯊꯥꯡꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯝ ꯆꯠꯄ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯁꯥ ꯀꯩꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯆ꯭ꯔꯦꯠ-ꯆ꯭ꯔꯥꯠ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯖꯒꯠꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯂꯥꯏꯐꯝꯂꯦꯟ 109ꯗ ꯅꯤꯖꯔꯤ꯫ ꯅꯆꯥ ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯊꯧꯖꯥꯟꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯌꯥꯏꯑꯣꯏꯕ ꯁꯨꯝ ꯂꯥꯛꯄꯅ ꯍꯟꯗꯛꯇꯤ ꯈꯔ ꯍꯥꯡꯕ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ, ꯎ ꯋꯥ ꯀꯌꯥ ꯍꯧꯗꯕ ꯀꯔꯤꯒꯨꯝꯕ ꯍꯧꯔꯕꯁꯨ ꯏꯔꯟ ꯂꯟꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯌꯥꯏꯑꯣꯏꯕ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯑꯗꯨ ꯈꯔ ꯃꯥꯡꯈꯤꯕꯒꯨꯝ ꯄꯣꯊꯥꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯃꯐꯝ ꯑꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯏ, ꯑꯗꯨꯅ ꯁꯥ ꯀꯩꯁꯨ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯄꯒꯤ ꯃꯇꯧ ꯑꯃ ꯎꯍꯜꯂꯛꯄꯒꯨꯝ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯄꯨꯡꯉꯛ ꯉꯛꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯉꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯝꯈ꯭ꯔꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯌꯣꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯑꯣꯏꯕ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛ ꯍꯥꯏꯊꯔꯛꯄꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯑꯆꯤꯛꯄ ꯑꯍꯤꯡꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯄꯨꯃꯝ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯌꯥꯏꯑꯣꯏꯕ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯕꯣ? ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯨ ꯃꯥꯟꯅꯗ꯭ꯔꯕ ꯂꯥꯟꯒꯤ ꯐꯤꯖꯣꯜ, ꯑꯗꯨꯒ ꯐꯤꯔꯥꯜꯁꯨ ꯊꯦꯠꯂꯦ, ꯑꯗꯨꯒ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇꯒꯤ ꯌꯣꯝꯁꯤꯜꯂꯛꯄ, ꯑꯗꯨꯒ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯟꯃꯤ, ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨꯅ ꯀꯔꯤ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯂꯥꯟ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯪ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯑꯣꯏꯕ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯎꯃꯪ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯧꯒꯨꯝ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯏ꯫ ꯌꯥꯏꯑꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯑꯉꯝ ꯑꯉꯝꯕ ꯌꯥꯟꯊꯠꯅꯔꯛꯄꯗꯨ, ꯑꯗꯨꯒ ꯂꯩꯃꯥꯏꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯁꯣꯛꯇꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯌꯥꯏꯑꯣꯏꯕꯒꯤ ꯃꯐꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯔꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯆꯪꯕ ꯉꯝꯗꯅꯕ ꯈꯨꯠꯁꯦꯝꯒꯤ ꯀꯄꯆꯥ ꯀꯨꯟꯗꯥꯅ ꯂꯩꯇꯦꯡꯂꯕ, ꯊꯕꯥꯛꯇ ꯃꯌꯦꯛ ꯊꯣꯛꯅ ꯃꯍꯛ ꯃꯍꯛ ꯍꯛꯂꯕ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃꯗꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯟꯃꯤ ꯑꯅꯤꯗꯨꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯕ ꯃꯅꯤ ꯃꯨꯛꯇꯥꯒꯨꯝ ꯂꯪꯂꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯌꯥꯏꯑꯣꯏꯕꯗꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯃꯅꯤꯡ ꯈꯖꯤꯛꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯃꯨꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯑꯉꯥꯡꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯀꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯊꯝꯂꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯌꯥꯏꯑꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯇꯥꯔꯔꯦ꯫ ꯌꯥꯏꯑꯣꯏꯕꯁꯨ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯇꯥꯞ ꯈꯨꯝꯒꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡꯕ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯏꯑꯣꯏꯕꯗ ꯁꯠ ꯁꯠ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯑꯣꯏꯕ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫
ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯊꯦꯠꯄ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯨꯄꯥ, ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯄꯣꯠꯁꯛ ꯑꯗꯨ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯔꯣꯏ ꯉꯥꯟꯕꯤꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯅꯍꯥꯛꯄꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯒꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯑꯣꯏꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯀꯅꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯣꯏꯔꯕ ꯖꯥꯠꯅꯣ? ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯁꯤꯅ ꯀꯌꯥꯝ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯣꯏꯔꯤꯒꯦꯕ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯡꯇꯛꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯑꯉꯥꯡꯕ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯒꯤ ꯐꯤꯔꯥꯜ ꯊꯦꯠꯄ ꯃꯀꯣꯛ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯀꯅꯥ ꯌꯦꯡꯂꯤ? ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯨꯔꯦꯜ ꯀꯛꯎ꯫ ꯌꯥꯝꯈ꯭ꯔꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯊꯣꯡꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯑꯣꯏꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯈꯅꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛꯅꯤ, ꯃꯃꯥ ꯃꯆꯥꯒꯤ ꯂꯥꯏꯔꯕ ꯀꯣꯛꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯍꯔꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇ ꯊꯦꯡꯅꯔꯦ꯫ ꯌꯥꯏꯑꯣꯏꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯁꯦꯛ ꯃꯉꯥꯜ ナꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯣꯠꯁꯤꯟꯈꯤꯕ ꯎꯕꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯨꯠ ꯀꯛꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯑꯉꯛꯄ ꯄꯣꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯏ ꯑꯗꯨꯒꯤ ꯍꯟꯗꯛꯇꯒꯤ ꯑꯃꯒ ꯑꯃꯒ ꯍꯥꯠꯇꯣꯛꯅꯗꯨꯅ ꯂꯥꯟ ꯁꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯏ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯣꯠꯁꯤꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯨꯠ ꯀꯛꯈ꯭ꯔꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃꯨꯕ ꯐꯤꯔꯥꯜ ꯊꯦꯠꯄ ꯂꯥꯟꯃꯤ ꯑꯗꯨ ꯌꯥꯏꯑꯣꯏꯕꯗ ꯃꯀꯣꯛ ꯅꯣꯟꯈ꯭ꯔꯦ꯫ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯇꯩꯗꯨꯁꯨ ꯌꯥꯎꯅ ꯌꯥꯏꯑꯣꯏꯕꯗ ꯃꯀꯣꯛ ꯅꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯕ ꯐꯤꯔꯥꯜ ꯊꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯏꯑꯣꯏꯕ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯊꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯒꯤ ꯃꯈꯨꯠ ꯀꯛꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯥ, ꯇꯝꯕ ꯅꯨꯄꯥ ꯑꯁꯤ ꯀꯜꯂꯨꯗꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯉꯥꯡꯕ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯉꯥꯡꯕ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯏꯑꯣꯏꯕꯒꯤ ꯃꯉꯛꯇ ꯊꯥꯡꯅ ꯊꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯍꯩꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕꯒꯤ ꯃꯁꯥꯗꯒꯤ ꯊꯣꯔꯛꯏꯕ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯈꯦꯡ ꯀꯌꯥ ꯆꯦꯟꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯌꯥ ꯍꯔꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯧ ꯍꯧ ꯆꯣꯡꯕꯁꯨ ꯌꯥꯎꯅꯔꯦ꯫ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯌꯥꯏꯑꯣꯏꯕꯒꯤ ꯃꯁꯥ ꯑꯗꯨ ꯂꯦꯟꯈꯥꯏꯗꯨꯅ ꯌꯣꯠꯈꯤꯕ ꯌꯥꯏ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯥꯏꯑꯣꯏꯕ ꯃꯥꯒꯤ ꯃꯉꯛ ꯂꯦꯟꯈꯤꯕꯒꯤ ꯏꯈꯦꯡꯇꯅ ꯊꯜꯂꯕ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯥꯏꯁꯤꯟꯅꯔꯛꯇꯨꯅ ꯑꯍꯤꯡꯕ ꯃꯤ ꯑꯃꯃꯨꯛ ꯑꯣꯏꯔꯛꯂꯦ꯫ ꯑꯉꯛꯄꯒꯤ ꯃꯁꯥꯏꯅꯤ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕ ꯑꯃꯨꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯎꯃꯪ ꯋꯥꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯌꯥꯏꯑꯣꯏꯕꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯆꯧꯕ ꯃꯈꯨꯜ ꯑꯃ ꯇꯞꯅ ꯇꯞꯅ ꯍꯨꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯨꯠꯄ ꯍꯧꯔꯛꯂꯤꯕ ꯑꯆꯧꯕ ꯀꯣꯝ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯌꯥꯏꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯣꯡꯈꯤꯗꯧꯔꯦ꯫ ꯌꯥꯏꯑꯣꯏꯕꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯀꯪꯕ ꯑꯁꯪ ꯑꯃꯥꯟ ꯑꯃꯠꯇ ꯎꯗ꯭ꯔꯕ ꯖꯒꯥ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯉꯤ꯫ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨ ꯃꯅꯥ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯑꯀꯪꯕ ꯂꯩꯀꯪꯂꯥꯗ ꯃꯔꯨ ꯀꯣꯛꯂꯕ ꯎꯄꯥꯜ ꯋꯥꯄꯥꯜꯅ ꯃꯄꯥꯟ ꯇꯥꯡꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯈꯤꯕ ꯄꯣꯠꯌꯣꯝ ꯊꯧꯌꯣꯝꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕ? ꯑꯩꯕꯨ ꯎꯃꯪꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕꯖꯥꯠꯅꯣ? ꯅꯣꯡꯁꯨ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ?
ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯎꯃꯪ ꯑꯁꯦ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯅ ꯏꯁꯪ ꯁꯪꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯃꯔꯚꯨꯃꯤꯒꯤ ꯂꯩꯀꯪꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯝꯂꯤꯕ ꯅꯥꯀꯦꯟ ꯊꯥꯁꯨ ꯅꯠꯇꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯂꯣꯞ ꯊꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯇꯥꯎ ꯇꯥꯎ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ, ꯍꯌꯦꯡꯒꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗ ꯃꯆꯥ ꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤ ꯐꯝꯕꯥꯜ ꯇꯣꯡꯂꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯖꯍꯧꯍꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯑꯣꯏꯕꯁꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯂꯩꯀꯣꯜ ꯁꯪꯕ ꯅꯨꯄꯥ ꯑꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯅꯥꯅꯣ ꯂꯩꯀꯣꯜꯗꯨꯗ ꯂꯩꯔꯤꯕꯗꯣ, ꯍꯨꯔꯥꯟꯕ꯭ꯔꯥ? ꯃꯗꯨ ꯇꯥꯕꯗ ꯌꯥꯏꯑꯣꯏꯕ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ, ꯑꯀꯪꯕ ꯎꯃꯪꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯀꯣꯜ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯟꯖꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯉꯛꯇ ꯊꯥꯡ ꯊꯝꯈ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯆꯥ ꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯣꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈꯤꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒ ꯂꯣꯏꯅꯔꯛꯄ ꯂꯥꯟꯃꯤꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯁꯤꯜꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯑꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯒꯦ? ꯅꯪ ꯍꯨꯔꯥꯟꯕ꯭ꯔꯥ? ꯃꯅꯝ ꯃꯅꯝ ꯍꯪꯖꯤꯜꯂꯛꯄ ꯋꯥꯍꯪꯗꯨꯗ ꯌꯥꯏꯑꯣꯏꯕ ꯈꯨꯝꯐꯝ ꯈꯪꯗ ꯏꯛ ꯑꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯊꯔꯣꯏꯉꯥꯟꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯅ ꯍꯪꯂꯛꯏ, ꯅꯪꯕꯨ ꯅꯔꯣꯟ ꯊꯣꯛꯇꯕ꯭ꯔꯣ? ꯇꯥꯕ ꯉꯝꯗꯕ ꯅꯥ ꯇꯥꯊꯤꯕ ꯃꯤꯔꯥ? ꯅꯠꯇ꯭ꯔꯒꯅ ꯆꯛꯅꯤ ꯐꯤꯅꯤꯕ꯭ꯔꯣ? ꯌꯥꯏꯑꯣꯏꯕ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯥꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤ ꯇꯟꯖꯥꯁꯨ ꯑꯃꯠꯇ ꯄꯤꯗꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯃꯨꯛꯇ ꯀꯔꯝꯅ ꯄꯤꯒꯅꯤ? ꯑꯀꯪꯕ ꯎꯃꯪ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯕꯨ ꯍꯨꯔꯥꯟꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ? ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯗꯧꯅ ꯇꯧꯏ꯫ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝꯁꯤꯒ ꯎꯃꯪꯁꯤꯗ ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯅꯤ ꯈꯜꯂꯤꯕꯖꯥꯠꯅꯣ? ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯊꯔꯣꯏꯉꯥꯟꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯅꯥꯏꯁꯥ, ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯜꯂꯨ꯫ ꯑꯄꯨꯟꯕ ꯈꯣꯟꯊꯣꯛꯇ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ꯫ ꯃꯗꯨ ꯇꯥꯕꯗ ꯌꯥꯏꯑꯣꯏꯕ ꯏꯊꯛ ꯊꯛꯀꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯑꯩ ꯍꯨꯔꯥꯟꯕꯁꯨ ꯅꯠꯆꯗꯦ, ꯑꯗꯨꯒ ꯆꯛꯅꯤ ꯐꯤꯅꯤꯕꯁꯨ ꯅꯠꯆꯗꯦ꯫ ꯑꯩ ꯁꯍꯔꯗ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯒꯦ ꯂꯥꯛꯆꯕꯅꯦ, ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯊꯥꯗꯣꯛꯄꯤꯔꯝꯃꯨ꯫ ꯊꯔꯣꯏꯉꯥꯟꯕꯤ ꯋꯥꯈꯜꯗ ꯁꯣꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯔꯜ ꯂꯩꯇꯕꯗꯤ ꯃꯥꯜꯂꯤꯁꯦ, ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯕꯤꯆꯥꯔ ꯇꯧꯗꯅ ꯀꯔꯝꯅ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯛꯀꯅꯤ? ꯌꯥꯏꯑꯣꯏꯕꯁꯨ ꯊꯔꯣꯏꯉꯥꯟꯕꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯃꯥꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯆꯨꯝꯕꯅꯦ ꯇꯥꯛꯄꯤꯔꯤꯕꯗꯣ, ꯑꯩ ꯏꯔ ꯂꯩꯇꯦ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ꯫ ꯌꯥꯏꯑꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯏꯉꯥꯟꯕꯤ ꯌꯥꯝꯅ ꯉꯛꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯃꯥꯅ ꯇꯥꯕ ꯎꯕꯒꯨꯝ ꯈꯨꯝꯂꯛꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯣ? ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯂꯥꯏꯒꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯒ ꯆꯥꯟꯅꯔꯨꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯌꯥꯏꯑꯣꯏꯕ ꯇꯞꯅ, ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯊꯥꯗꯣꯛꯄꯤꯔꯝꯃꯨ꯫ ꯊꯔꯣꯏꯉꯥꯟꯕꯤ ꯌꯥꯏꯑꯣꯏꯕꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯏꯁꯥ, ꯅꯨꯄꯥ ꯑꯁꯤ ꯐꯥꯖꯤꯜꯂꯨ, ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯃꯨ, ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯕꯤꯆꯥꯔ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯑꯣꯏꯕꯕꯨ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯁꯨꯝ ꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯌꯥꯏꯑꯣꯏꯕꯅ, ꯀꯔꯤ ꯃꯇꯧꯅꯣ? ꯉꯔꯥꯡꯇ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯩꯕꯨ ꯉꯁꯤꯅ ꯀꯔꯤꯒꯤ ꯂꯩꯀꯪꯂꯥ ꯑꯁꯤꯗ, ꯎꯅ ꯑꯐ ꯑꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯁꯨꯝ ꯁꯪꯁꯤꯗ ꯗꯟꯗꯤ ꯄꯤꯕꯤꯔꯕꯀꯣ? ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯊꯔꯣꯏ ꯂꯩꯕꯥꯛꯇ ꯋꯥꯅ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯌꯥꯏꯑꯣꯏꯕ ꯃꯁꯥꯗꯤ ꯈꯪꯖꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯕ ꯄꯥꯡꯒꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯟꯈ꯭ꯔꯕꯗ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯄꯪꯅ ꯀꯥꯈꯠꯂꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥꯁꯨ ꯊꯔꯣꯏ ꯂꯩꯕꯥꯛꯇ ꯇꯤꯜꯂꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯕꯨ ꯐꯝꯕꯥꯜ ꯇꯣꯡꯅꯕ ꯀꯧꯊꯣꯔꯛꯂꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯀꯣꯛ ꯂꯣꯏꯅ ꯅꯣꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯐꯝꯕꯥꯜ ꯊꯛꯇ ꯀꯥꯈꯠꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯆꯥꯏꯕꯦꯝꯃ, ꯂꯩꯕꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯠꯂꯤꯕ ꯆꯩꯆꯠ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯍꯣꯡ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯆꯨꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯏꯀꯪ ꯀꯪꯂꯦ꯫ ꯌꯦꯅꯤꯡꯊꯥ ꯃꯇꯝꯁꯤꯗ ꯅꯥꯀꯦꯟꯊꯥ ꯑꯣꯏꯔꯦ꯫ ꯑꯇꯩ ꯂꯩꯕꯥꯛꯀ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯁꯦ ꯂꯣꯏꯅ ꯁꯣꯠꯊꯔꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯦꯟꯕꯁꯨ ꯌꯥꯎꯅꯈ꯭ꯔꯦ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ꯫ ꯊꯔꯣꯏꯉꯥꯟꯕꯤ ꯇꯞꯅ, ꯑꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯨꯒꯅꯤ? ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯔꯣꯏꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯏꯁꯥ, ꯉꯔꯥꯡ ꯂꯩꯀꯣꯜꯗꯒꯤ ꯐꯥꯔꯛꯄ ꯅꯨꯄꯥꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯃꯅꯥꯏ ꯈꯔ ꯆꯪꯈꯤꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯥꯏꯑꯣꯏꯕꯕꯨ ꯄꯨꯊꯣꯔꯛꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯌꯥꯝꯈ꯭ꯔꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯀꯣꯅꯨꯡꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯀꯣꯛ ꯀꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯇꯧꯈꯤꯕ ꯂꯥꯟ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯍꯧꯗ꯭ꯔꯦ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯔꯥꯜ ꯊꯦꯠꯄ, ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯟꯃꯤꯁꯤꯡꯅ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯗꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯎ ꯇꯥꯎ, ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ, ꯅꯣꯡꯁꯥꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯈꯣꯡꯗ ꯇꯨꯖꯔꯣꯍꯦ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕ ꯑꯉꯥꯡꯕ ꯐꯤꯔꯥꯜ ꯊꯦꯠꯄ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯜꯂꯤ, ꯑꯣ, ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯦꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯃꯈꯨꯠꯇꯨꯅ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯑꯣ, ꯑꯩꯒꯤꯁꯤ ꯅꯥꯕꯗꯤ ꯐꯥꯎꯏ, ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯔꯣꯏꯉꯥꯟꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯦ ꯊꯔꯣꯏꯉꯥꯟꯕꯤ ꯑꯩꯅ ꯄꯥꯟꯕ ꯂꯩꯕꯥꯛꯅꯤ꯫ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕꯗꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯔꯣ, ꯂꯥꯟꯒꯤ ꯂꯥꯟꯕꯨꯡ ꯊꯤꯜꯂꯨ, ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯣ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯕꯨ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯁꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯁꯤꯒ ꯂꯝꯕꯥ ꯇꯧꯒꯅꯤ? ꯂꯥꯟꯒꯤ ꯂꯥꯂꯣꯡꯁꯨ ꯌꯥꯠꯇꯅ ꯀꯔꯝꯅ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯊꯔꯣꯏꯉꯥꯟꯕꯤꯗꯨ ꯃꯅꯥꯏ ꯀꯅꯥꯁꯨ ꯊꯣꯔꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯃꯗꯤ ꯃꯆꯥꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤ ꯏꯁꯥꯃꯛ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯤꯟꯅꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯆꯥꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤ ꯎꯕꯗ ꯄꯥꯝꯗꯕ ꯈꯣꯏꯗꯥꯗꯕ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯕꯨꯗꯤ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯊꯔꯣꯏꯉꯥꯟꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯅꯣꯡꯁꯥ ꯅꯤꯡꯊꯧꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯑꯩ ꯏꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯥꯒ ꯂꯥꯟꯊꯦꯡꯅꯔꯒꯦ꯫ ꯑꯩ ꯄꯥꯡꯗꯕ ꯑꯣꯏꯕ ꯌꯥꯗꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯣꯡꯒꯥꯗ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯦ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯊꯔꯣꯏꯉꯥꯟꯕꯤꯅ ꯐꯝꯕꯥꯜ ꯑꯗꯨꯗꯒꯤ ꯂꯦꯞꯈꯠꯂꯛꯀꯦ ꯇꯧꯕꯒ ꯌꯥꯏꯑꯣꯏꯕ ꯊꯔꯣꯏꯉꯥꯟꯕꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯣꯜꯂꯕꯤ ꯃꯃꯥ ꯇꯝꯄꯥꯛꯄꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯄꯥ ꯁꯅꯥꯍꯜꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯣꯡꯅꯅꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯌꯥꯏꯑꯣꯏꯕ ꯇꯞꯅ, "ꯑꯩꯁꯦ ꯍꯤꯡꯕꯗꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨꯗꯤ ꯆꯌꯦꯡꯕꯗꯤ ꯑꯩ ꯄꯥꯝꯃꯤ"꯫ ꯁꯣꯝꯗꯅ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯩꯈꯦꯠ ꯑꯔꯥꯎꯕ ꯑꯗꯨ ꯀꯥꯊꯣꯛꯇꯨꯅ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯌꯥꯏꯑꯣꯏꯕ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ ꯅꯣꯡꯁꯥꯕ, ꯅꯪꯅ ꯑꯀꯟ ꯑꯊꯧꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯃꯃꯝꯇꯪ ꯂꯝꯕꯥ ꯇꯧꯁꯤ, ꯅꯨꯄꯥ ꯊꯧꯅ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡ ꯊꯣꯛꯅꯁꯤꯗꯣ"꯫ ꯌꯥꯏꯑꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯏꯉꯥꯟꯕꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯁꯥꯕꯁꯨ ꯌꯥꯏꯑꯣꯏꯕꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯝꯕꯥꯒꯤꯗꯃꯛ ꯊꯣꯔꯛꯂꯦ꯫ ꯅꯣꯡꯁꯥꯕ ꯃꯁꯣꯡ ꯐꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯌꯥꯏꯑꯣꯏꯕꯁꯨ ꯂꯝꯕꯥꯒꯤꯗꯃꯛ ꯊꯣꯔꯛꯂꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯌꯥꯟꯊꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯥ ꯇꯧꯅꯕꯗ ꯑꯃꯠꯇ ꯅꯣꯞꯇ꯭ꯔꯦ꯫ ꯑꯃꯅ ꯊꯥꯡꯗꯣ ꯑꯃꯨꯛ ꯌꯥꯟꯊꯔꯛꯀꯅꯤ, ꯑꯃꯅ ꯑꯃꯨꯛ ꯉꯥꯛꯊꯣꯛꯀꯅꯤ, ꯑꯃꯅ ꯑꯃꯨꯛ ꯌꯥꯟꯊꯔꯛꯀꯅꯤ, ꯑꯃꯅ ꯑꯃꯨꯛ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯝꯕꯥ ꯇꯧꯅꯔꯤꯉꯩ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯁꯤꯜꯂꯛꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ, "ꯍꯥꯠꯂꯣ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧ ꯍꯥꯠꯂꯣ" ꯍꯥꯏꯅ꯫ ꯈꯪꯍꯧꯗꯅ ꯌꯥꯏꯑꯣꯏꯕꯅ ꯊꯥꯡ ꯊꯥꯔꯛꯄꯗ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯏꯗ ꯈꯦꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏ ꯁꯥꯎꯅꯔꯕ ꯅꯣꯡꯁꯥꯕ ꯑꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯌꯥꯏꯑꯣꯏꯕꯒꯤ ꯃꯕꯨꯛ ꯐꯥꯎꯅ ꯊꯤꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯁꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯩꯈꯦꯠ ꯐꯥꯛꯇꯣꯛꯇꯨꯅ ꯅꯣꯛꯂꯒ, "ꯅꯪꯒꯨꯝꯕ ꯃꯤ ꯃꯆꯥꯅꯁꯨ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯔꯤ꯫ ꯀꯔꯤ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ? ꯃꯆꯥ ꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯁꯨ ꯑꯩꯒꯤ 10ꯁꯨꯕ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ"꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯕ ꯌꯥꯏꯑꯣꯏꯕ ꯃꯁꯥꯒꯤ ꯏ ꯆꯦꯟꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯔꯛꯄꯗ ꯆꯦꯟꯊꯔꯛꯂꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕ ꯑꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯑꯀꯤꯕ ꯐꯥꯎꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯃꯥꯒꯤ ꯑꯁꯣꯟꯕ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯥꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ? ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯣꯟꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ ꯑꯁꯤ ꯂꯦꯟꯈꯤꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯨꯗꯛꯇ ꯂꯣꯏꯈꯤꯗꯧꯔꯤꯕꯅꯤ"꯫ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗꯨ ꯈꯪꯂꯕ ꯌꯥꯏꯑꯣꯏꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯄꯟꯊꯕ ꯇꯧꯗꯅ ꯅꯣꯡꯁꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯗꯨꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯊꯔꯣꯏꯉꯥꯟꯕꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯏꯑꯣꯏꯕꯕꯨꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯂꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ꯫ "ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯄ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯤꯒꯗꯕ ꯃꯤꯁꯛꯇꯤ ꯅꯪ ꯑꯣꯏꯔꯝꯂꯦꯀꯣ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛꯀꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗꯒꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯐꯥꯔꯒ ꯏꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯑꯣꯏꯕ ꯍꯧꯖꯤꯛꯇꯗ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯗ꯭ꯔꯕ ꯊꯥꯏꯅꯒꯤ ꯂꯩꯕꯥꯛ ꯁꯨꯔꯨꯡ ꯑꯃꯗ ꯇꯥꯔꯦ ꯍꯥꯏꯕ꯫ ꯃꯈꯨꯠ ꯇꯠꯂꯕ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯑꯣꯏꯕꯗ ꯈꯨꯔꯨꯝꯂꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯥꯗꯤ ꯄꯨꯡꯉꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯇꯥꯕꯤꯌꯨꯗꯣ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯛꯄ ꯂꯥꯏꯒꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯤꯅꯤ"꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅ ꯃꯆꯤꯟꯅ ꯁꯣꯟꯖꯩ, "ꯂꯥꯏꯒꯤ ꯃꯆꯥ" ꯍꯥꯏꯅ꯫ ꯃꯆꯥ ꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯁꯨ ꯍꯥꯏꯗꯣꯛꯂꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯑꯣꯏꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯥꯏꯑꯣꯏꯕꯁꯨ ꯊꯔꯣꯏꯉꯥꯟꯕꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ꯫ ꯂꯥꯏꯒꯤ ꯃꯆꯥ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯦ꯫
ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤꯁꯨ ꯂꯩ ꯃꯃꯤꯡꯊꯣꯜ ꯐꯪꯖꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯔꯨ ꯀꯣꯛꯂꯕ ꯎꯄꯥꯜ ꯀꯌꯥꯁꯨ ꯌꯦꯅꯤꯡ ꯍꯨꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯅꯨꯡꯁꯤꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯇꯅ ꯊꯟꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯊꯥ 9 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯇꯁꯨ ꯃꯃꯥ ꯑꯁꯣꯝꯕꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯌꯥꯏꯑꯣꯏꯕꯒꯤ ꯃꯪꯂꯥꯟꯗ ꯃꯃꯥ ꯇꯝꯄꯥꯛꯅ ꯋꯥꯅ ꯆꯥꯛꯅ ꯀꯞꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕꯅ ꯏꯃꯥꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯊꯔꯣꯏꯉꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯅ ꯇꯨꯝꯅ ꯀꯞꯄꯗ ꯎꯕꯗ ꯏꯅꯤꯡꯊꯧ ꯑꯩꯃ ꯃꯉꯛꯅꯔ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯂꯕꯁꯨ ꯌꯥꯏꯑꯣꯏꯕꯗꯤ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯞꯅ ꯀꯞꯅ ꯃꯃꯥꯒ ꯃꯥꯒꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯖꯔꯝꯃꯤ꯫ ꯂꯩꯃ, ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯁꯦ꯫ ꯊꯔꯣꯏꯉꯥꯟꯕꯤꯅ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯉꯥꯍꯧꯒꯅꯤ? ꯃꯗꯨ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕꯈꯩ ꯂꯣꯏꯅ ꯀꯧꯈꯠꯀꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕꯉꯩ ꯂꯣꯏꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯌꯥꯏꯑꯣꯏꯕꯅ ꯊꯔꯣꯏ ꯂꯩꯕꯥꯛꯇꯒꯤ ꯑꯩ ꯃꯤꯔꯝꯂꯦꯟꯗ ꯍꯟꯈꯤꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯐꯅ ꯀꯟꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥ 2 ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯐꯥꯅ ꯊꯔꯣꯏ ꯂꯩꯕꯥꯛꯇ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ: ꯏꯅꯤꯡꯊꯧꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯉꯝꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯑꯍꯜꯗꯤ ꯑꯣꯏꯔꯦ꯫ ꯌꯥꯏꯑꯣꯏꯕꯅ ꯑꯗꯨꯒꯤꯗꯤ ꯅꯨꯡꯁꯥ ꯊꯤꯒꯅꯨ꯫ ꯏꯅꯥꯏ ꯑꯃ ꯊꯥꯔꯒ ꯂꯧꯍꯜꯂꯨꯒꯦ꯫ ꯑꯩ ꯃꯤꯔꯝꯂꯦꯟꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃ ꯊꯥꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯂꯧꯍꯜꯂꯨꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯏꯑꯣꯏꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ: ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯌꯥꯏ ꯑꯁꯤ ꯂꯧꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯤꯔꯩꯕꯥꯛꯇ ꯍꯟꯕ ꯌꯥꯒꯅꯤꯗꯣ꯫ ꯌꯥꯏꯑꯣꯏꯕꯅ ꯑꯗꯨꯗꯤ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ? ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯁꯤ ꯄꯥꯡꯉꯨꯗꯣ꯫ ꯅꯪꯅ ꯄꯥꯝꯖꯕ ꯁꯅꯥ ꯂꯨꯄꯥ ꯑꯩ ꯂꯣꯏꯅ ꯄꯤꯒꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯗꯨꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯑꯣꯏꯕ ꯃꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯥꯏ ꯑꯗꯨ ꯑꯣꯊꯣꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯃ, ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯍꯛꯆꯥꯡ ꯑꯁꯦ 3ꯂꯛ ꯅꯥꯟꯊꯕꯤꯌꯨꯗꯣ꯫ ꯊꯔꯣꯏꯉꯥꯟꯕꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯑꯣꯏꯕꯒꯤ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ 3ꯂꯛ ꯅꯥꯟꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯥꯏꯗ ꯍꯩꯊꯈ꯭ꯔꯦ꯫ ꯌꯥꯏꯑꯣꯏꯕꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯍꯥꯟꯅꯒꯤ ꯎꯃꯪ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇꯁꯨ ꯄꯣꯠꯌꯣꯝ ꯊꯩꯌꯣꯝꯁꯤꯡ ꯑꯗꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯏꯉꯥꯟꯕꯤꯁꯨ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯑꯣꯏꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯤꯛ ꯀꯛꯄ ꯍꯧꯔꯛꯏ꯫ ꯃꯈꯨꯠꯇ ꯌꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯄꯥꯏꯔꯝꯃꯤ꯫ ꯊꯔꯣꯏꯉꯥꯟꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯄꯥꯈꯠꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅ ꯉꯥꯡꯅꯕꯗꯤ ꯇꯧꯔꯛꯇ꯭ꯔꯦ꯫ ꯌꯥꯏꯑꯣꯏꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯑꯉꯛꯄꯗꯤ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯀꯥꯏꯅꯊꯪꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯎꯔꯛꯏ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛꯐꯥꯡ ꯃꯌꯥꯝꯗꯣ꯫ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯪꯒꯣꯏꯅ ꯉꯥꯡꯂꯛꯇꯕꯒꯤ ꯃꯔꯝ꯫ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯖꯩ꯫ ꯇꯝꯄꯥꯛ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯔꯥꯡꯇ ꯁꯍꯔꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯥꯏ, ꯑꯗꯨꯒ ꯑꯌꯨꯛꯁꯤꯗ
ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥ? ꯌꯥꯏꯑꯣꯏꯕ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯃꯥꯒ ꯃꯥꯒ ꯆꯍꯤ ꯑꯃ ꯎꯅꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯃꯅ ꯆꯍꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯉꯛꯄꯁꯨ ꯄꯣꯛꯆꯩ꯫ ꯌꯥꯏꯑꯣꯏꯕ ꯊꯔꯣꯏꯉꯥꯟꯕꯤꯗ ꯌꯦꯡꯂꯒ, "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅꯤ"꯫ ꯇꯝꯄꯥꯛ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯉꯛꯄ ꯄꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ, ꯃꯁꯥꯗ ꯁꯅꯥꯇꯅ ꯌꯣꯝꯂꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥ ꯂꯥꯏꯔꯕ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯔꯥꯏ ꯇꯔꯥꯏ ꯌꯥꯔꯛꯂꯤꯕ ꯍꯥꯏꯅ꯫ "ꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯁꯥꯅ ꯌꯥꯔꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯐꯥꯔꯛꯏꯔꯥ?" ꯌꯥꯏꯑꯣꯏꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯆꯩ꯫ ꯀꯥꯏꯅꯊꯪꯗ ꯇꯝꯄꯥꯛ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯑꯋꯥꯕ ꯄꯥꯈꯠꯂꯝꯕ ꯄꯨꯝꯅꯃꯛꯁꯨ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯗꯨ ꯊꯔꯣꯏꯉꯥꯟꯕꯤꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯊꯔꯣꯏ ꯂꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯝꯒ ꯃꯥꯟꯅꯅ ꯈꯦꯠꯅꯅ ꯑꯃꯠꯇ ꯂꯩꯍꯟꯈꯤꯗ꯭ꯔꯦ꯫ ꯇꯥꯏꯕꯪꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯁꯅꯥꯍꯜ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯈꯪꯈꯤꯗ꯭ꯔꯦ, ꯈꯪꯕꯤꯈꯤꯗ꯭ꯔꯦ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯌꯥꯏꯑꯣꯏꯕꯅ ꯃꯄꯥ ꯁꯅꯥꯍꯜꯕꯨ꯫ ꯀꯔꯝꯅꯗꯤ ꯈꯪꯒꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨ? ꯑꯗꯨꯒ ꯌꯥꯏꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯅꯥꯍꯜꯅ ꯊꯔꯣꯏ ꯂꯩꯕꯥꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯅꯨꯡꯗ ꯁꯨꯔꯨꯡ ꯑꯣꯏꯅ ꯂꯩꯕ ꯂꯥꯏꯒꯤ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯆꯪꯕ ꯉꯝꯕ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯏꯑꯣꯏꯕ ꯃꯥ ꯃꯁꯥ ꯐꯥꯎꯕ ꯊꯔꯣꯏ ꯂꯩꯕꯥꯛ ꯌꯧꯔꯦ ꯍꯥꯏꯕꯗ ꯊꯥꯖꯕ ꯋꯥꯠꯄꯒꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯊꯔꯣꯏ ꯂꯩꯕꯥꯛꯇ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯅꯥꯍꯜ ꯊꯕꯛ ꯊꯤꯕ ꯆꯠꯄꯗ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯃꯛꯇꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯑꯍꯣꯕ ꯃꯈꯣꯜ ꯑꯃꯗ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯜ ꯃꯈꯣꯡ ꯑꯗꯨ ꯑꯍꯣꯕ ꯃꯈꯣꯜ ꯑꯗꯨꯗꯒꯤ ꯁꯠꯇꯣꯛꯂꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯩꯃꯥꯏꯗ ꯅꯝꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯅꯥꯍꯜ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯑꯆꯧꯕ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯃꯗ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯊꯔꯣꯏ ꯂꯩꯕꯥꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯧꯔꯒ ꯁꯅꯥꯍꯜ ꯃꯐꯝ ꯑꯗꯨꯗ ꯊꯔꯣꯏ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯑꯃꯒꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯑꯣꯏꯕꯒꯤ ꯏꯃꯨꯡꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯂꯦ, ꯍꯪꯒꯣꯏ ꯇꯨꯀꯠꯆꯅ ꯌꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯔꯣꯏ ꯂꯩꯕꯥꯛꯇ ꯆꯠꯄꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯃꯆꯥ ꯏꯕꯦꯝꯃ, ꯇꯝꯕ ꯅꯨꯄꯥꯁꯤꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯈ꯭ꯔꯒꯅꯤꯗꯣ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯃꯥꯡꯂꯒꯅꯤꯗꯣ"꯫ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯛꯄꯗ ꯃꯆꯥ ꯏꯕꯦꯝꯃ ꯊꯔꯣꯏꯉꯥꯟꯕꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯍꯦꯟꯕꯗꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯊꯔꯣꯏ ꯂꯩꯕꯥꯛ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯃꯤꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫